State Police na lawkhatpa cheksin thaurangi manung channa tongan ba mafam singda thi bohumba gi thabak cha thabada lona thingraba lal holu kaya gi kadar sing fagat pangamkhrei Imphal East District ki Thaubal Dam Police Station konba laikhong dagi lona thingraba lal holu KYKL gi active kadar ani fare hairi Faraba kadar adudi itham mamang laikai dagi sagosam lalit maitei chahi kuntraga taruk amadi itham wang malaikai dagi ahong sangbam tomba singni Thaubal District ki Thaubal Police Station konba Wangjing Bazar dagi security force na lona thingraba lal holo RPF PLA gi active kadar ma fare hairi Faraba kadar adudi Bisnupur District ki Kumbi Police Station konba Laingobi mayai laikai dagi Maishnam Manglem ngan ba maitei chahi kunga taret ni miyoy asina Thaubal amasung Bisnupur District ki manung channa lup ki mingda sankhai thumkhai chathabani hairi Security Force ki Kangbo amana Bisnupur District ki Moirang Police Station konba Chonglaubi Bazar dagi lona thingraba lal holo KCP taibangan bagi active kadar ma fare hairi Faraba miyoy adudi Torbung Bangla Ward number 6 dagi thingujam Ramesh Singh Elias Pinky chahi kuntraga mathoini miyoy ase Bisnupur District ta laiba micham miyam amadi lainga employee sing dagi sankhai thumkhai gi thabak chathabani hairi Security Force ki timma man sulona thingraba lal holo KCP apunbagi active kadar ama mayumdagi fare hairi Faraba kadar adudi Imphal East District ki Porompat Police Station konba Kongpal Chingambum laikai dagi khumukjam Abosana Singh chahi kungamari ni hairi